Pauxede Yum Iber Paukara update Taujari. Kolai Vaiduna Lal Hori Fasing, negotiating table the Lakpio, Masigitamuk Messenger when a Taufuzage, said Minister. Karigumba pen the Bakara the Kolai Vaiduna Lal Hori Fasing, negotiative table the Lakpio. Masigitamuk Messenger when a Taufuzage and a Mariforge, said Minister in Berena Fondokre. Wafamasing a scene Numba Kentragimunum Sanba, how Fum Beliki. Tanagung ground the Pangtokipa Nungba constituency ki BJP ki merep difu gangmi ki nongba ki weba public meeting amata Pangtokibani. Si Minister na height levak asiki unit Home Minister Ahmad Shah na Maniforge Lalo wasik Manistram that lakto na wari chana na ba apel taukiba adukimatogina. Manipur operate Toriba Zel Hyangno United Front ZUF Yahuna Atay Marweba Kulai fight on Alal Auriba Sing. Negotiative table the la freedom of wari chana galam damasi ignating na labor amade. Ing tapwa Barat amu na napafunda hona minase. Masih kita pakai isamak messenger amu na taufu jage aike. Maka tarakpa atau papau amadana. Karigumba ahu suba malam gilan jauh laklabadi nuclear weapon soitan sinarakani Rusia. Rusia ke lanteng na pada saruk yaning ba foreigner sing na Ukraine da chana na bagi damak bisa matau taroi. Karigumba ahu suba malam gilan jauh laklabadi nuclear weapon sing soitan sinarakuna chauna amagata thokan rakpa yai aina Russian foreign minister Sergei Lavrov na Fongtokre. Maramakatan hai karigumba Ukraine nuclear kulai sing. Lepsin na po honor raklabadi Russian asyang ba kudong tiba amumayok na bayay aike. Amarum da Russia amada Ukraine ki barakta sa tharibalan yan kansin bagaloy na Ukraine ki President Volodymyr Zelensky na Ukraine ki Defense Force da yawo pamba foreigners sing kitamak temporary visa free regime ama ayawa fi ki bagaloy na Russian troops sing ki mayok da sangsil pa Ukraine ki force da yawo pamba foreigners sing ki oina Ukraine da sana da bagitamak chang na bagitamak visa matau tararoy hari. Ira masih matang di Ukraine ki President Volodymyr Zelensky na phangdokhiba da Russia ki mayok da Ukraine po ngakthok na bagitamak sangsil liba lan asida foreign national sing volunteers sing ko international brigade asida yauksan view ain afil tawke nengthokaba numita khudek fi ki official oiba thangchi amada Zelensky na Ukraine ke defense force to jawning ba foreigners sing ki temporary visa free resign ado I have a fi ki bane ado policy asina aggressor state ke citizen sing ni aina document ado palliba Russian masa sing de consul aire mamang the United States amadi European Union ki citizen sing na Ukraine de chang na bagitamak tha taruki oiba tam ambagaloina numit marfudra in bagi tourist pesa mathau tarambane Russian affairs sing ki mayok da thengna balan asida yaudana global security kaningba foreigner khudeng pa Ukraine nian leadership ki maige de state asida lakpina na ba amade territorial defense force asida yauksin pina ba pausel firi ane Ukraine ge president lebak adu ki territorial defense ki international brigade adu lakthok ladan phangdoke volunteers na makoy na thengna pa military experience adu ki akupa marol sing pidra application adu mention kadabane helmet amadi body armor zona masanga thoksana ba khulai sing purak pagi abalai kani aire Ukraine ki foreign minister Dmytro Kuleba na tweet tawtuna thatura kiba warol amada saruk janing basing na masa ki lebak adu ki Ukraine ge diplomatic mission sing ka pau fauna view araj ai ko fulap pulaga Hitler bu maithai ba pi ki bane amadi Putin busu ai ko na Sweden maithai ba pi gani aige Amarom the US ki President Joe Biden na America ki air space da Russian flight sing ki atheng ba thamla gani ana phangdokre Canada madi European Union na makoy ki air space sing da Russian aircraft fen to hui khongthang asida America so yawra gani haru dun makata na Russia ba tongana tahan bagalo dun makoy economy da ahin ba akan ba atheng ba apsula gani aige Amrom the India masa amani Ukraine ki capital Kiev da hangdok pa sathiya an maming thon ba restaurant amal lan ge sa theng nang ba India masa sing ki sang chafam center home oire aire restaurant asigi mafu odogi puksel chawr ba khongthak ta mai kai kya da gi thak ba phong dong na ke Gujarat ki Manesh Dev sahi yakai gani thoi suraba India masa adun Russian Ukraine ki mayokta sangchilak fa lan hena kansilaki fakaloin na kip ta leiraba lan mayok rebe sing ki damak tam hakir restaurant adu thong launa hangdok na thamkiba aduna mahak na miyam ge thamoi bu khutum chan bangam khibane Sadia hariba Indian restaurant adu Ukraine da mahi tamliba India da ki lakku mahi roi sing ki damak thawdo khibane restaurant adu mafung fana salai fa ngamdring da lan mayok nari house ti mafum matu air strike saling ngabri phong saraba saklen amma pamba sing ki damak taso safe house am oire aire adu devna karigumba asigumba war situation amda ke ham kuina chana thakna bhangan bagam gane Amarom da devna Washington Post phongthoki pada lan nang laba miyam da chana thakna da bhangaliba se mangrang ngamliba fafu sathagani aige Devna Telegram da message ama post tawra tun mahak restaurant ase
lainungda leiba amadi Ukraine da oiriba fibam asida aswengam thokloidaba mafam amani aiba wai asi sandoke magna makha taraduna India dagi natrakan atop lebak sing dagi lakpam baruf sing aikoi restaurant asi lainungda leiba amadi masigi situation asida lainana bakidama selfless kaugani haike aikoi na sana thakna basing leuna fangan anaba aikoi gi angam basang da sel langli amade aikoi gi tawpa ngam bagi batugina biamna lebiyo Ukraine ka amatu ina funa le minara se anam haki message aduna makha tana fangdoke Nakala moromda India ki Prime Minister Narendra Modi na operation ganga ki makada Ukraine dage India masal se hondok pagi sa thariba mission Indian Air Force IAF su joksin dari Ukraine da tholak fa ngamdana pandun dari India masal sing hondok na bakangan kre operation ganga ki makada sa thariba Ukraine dage India masal sing hondok pagi masinasi hian kan kan da bagi makta IAF po mission asida joksin na bakangan ke bane nengseng baya padi Ukraine ki air space thinkin ki badagi Ukraine ka jumthang dariba Romania amadi Hungary ki ngam kai dagi India masa sing hodok pagi thabak hausu pawagi oina de private Indian carrier khaktra paikali bane atop Manipur ki pau amada election duty lakpa second IRB ki kangbu ama accident thokpada ama sire tarana sokre lakliba March manga da pang thokadoriba taragani thu suba Manipur legislative assembly election ki ani suba tangka ki mathau tau nana bajatwa Mizoram ki ani suba IRB ki kangbu ama accident thokada person ama sire tara sokpada ki hostan da laikan nakre Taudu kasi ngasi angan ba fung anirom tahu matam da Tameklong College campus da thoki bani aire. College campus da lain da bagi da makoy da tonglok pa tata DI registration number S11 EC0239 atu thawalak pa da break fail wai badage accident asi thoki bani aire. Taudu gadu da laiki da person amadi soklaba sing helicopter na imphal da pura kare. Soklaba sing aduna hausa rems da laing sathari laiki da pami aduna janam skim box da thamgre. Soklaba sing gi manung da person manga gi fibam khotong thiningai oire. Makoi em bakko ki sarukta sokpaga loitana khong amadi khutta fracture oiba kya su yaure laiki draba miyo eduki mami constable ke lalom poya kawe Mizoram ki champhai dagini aire makuda ki wane district hospital da Tamenglong da pukat pagi lambi da laiki da bani aire rims laikan aduna lairiba person singi phibam election security in charge ki nodal officer law and order el kahlu laktune yangsin kre aire saisakvi radi sarma khalakle Azadi ka Amrit Mahotsav thorang ki manung chada Ministry of Culture Government of India ki makata pang thokadaba handak dalai ki travi sakna rabi saisapi Bharat Ratna Lata Mangeshkar Nightingale of India ki mafamda kasavas ran jari thoramda Manipur dagi su saisakvi Rani Sharma su saruk jan ba khalakle aire haiba awa phongdo pagi thoramasi Eastern Journal Culture and Center na sinduna lakliba March taru ki nungthil pung mari taba matamda Salt Lake Kolkata ki Poverty Auditorium da pang thokadabani aire Arabida content sing asigi marubiba pau khara asiba pau dam jariba Manipur local news YouTube channel amadi Facebook page asedagi yengbiriba punama pothaga jari channel lesson atom da kanarabadi subscribe tawi diribasna subscribe tawir moloina like and share tawu su kawi guna punama pho amakhanna thaga jari